ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯙꯦ ꯃꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯕꯨ ꯌꯥꯝꯅ ꯀꯂꯛ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇꯤ ꯇꯤꯡꯊꯣꯛꯅꯤꯡꯗꯦ, ꯃꯤꯈꯨꯠꯇꯗꯤ ꯂꯥꯟꯊꯣꯛꯍꯟꯅꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯗꯒꯤ ꯑꯣꯏꯖꯕ ꯇꯥꯟꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ ꯔꯥꯙꯦ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯂꯥꯟꯗꯨꯅ ꯃꯤ ꯑꯃꯇ ꯆꯠꯂꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯗꯤ ꯀꯔꯤ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯌꯥꯎꯔꯛꯄꯅꯣ ꯍꯪꯉꯒ ꯈꯖꯤꯛꯇ ꯆꯥꯍꯧꯒꯦ ꯇꯧꯕꯅꯤꯅꯦ ꯑꯩꯕꯣ꯫ ꯉꯁꯤꯁꯦ ꯑꯩꯁꯦ ꯁꯤꯡꯖꯨꯒꯨꯝꯕ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃꯠꯇꯗꯤ ꯆꯥꯅꯤꯡꯉꯤꯗ꯫ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯆꯥꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯂꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯦ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯩꯅ ꯈꯦꯠꯇꯨꯅ ꯆꯥꯃꯟꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯒ ꯂꯥꯟꯗꯧꯕ ꯇꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯀꯥꯟꯅꯗꯦꯗ, ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯊꯣꯔꯛꯄꯅꯣ ꯌꯦꯡꯂꯨꯒꯦ꯫ ꯀꯅꯥꯅꯣ ꯑꯝꯇꯕꯨ ꯍꯦꯛ ꯊꯣꯔꯛꯂꯕ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯖꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯥꯡꯂꯞ ꯇꯧꯔꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯀꯅꯥ ꯀꯅꯥꯒ ꯊꯣꯔꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥ ꯀꯨꯟꯖꯣ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ? ꯍꯣꯏ ꯃꯥ, ꯀꯩꯅꯣ ꯅꯨꯄꯥ, ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯋꯥꯁꯦ ꯏꯪꯅ ꯇꯞꯅ ꯉꯥꯡꯕꯁꯦ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕ꯭ꯔꯕ ꯅꯪꯕꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯌꯥꯝ ꯀꯩꯅ ꯉꯥꯡꯈ꯭ꯔꯒꯦꯅꯦ ꯍꯥ? ꯍꯣ, ꯀꯟꯕ ꯀꯟꯗꯕ ꯑꯩꯗꯤ ꯃꯤꯍꯨꯜꯒꯥꯁꯦ ꯂꯣꯏꯅ ꯆꯣꯡꯊꯣꯛꯀꯗꯧꯔꯦ ꯈꯪꯉꯕ? ꯅꯨꯄꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯆꯤꯞꯊꯗꯅ ꯌꯦꯡꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯕꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯕ? ꯅꯠꯇꯦꯅꯦ, ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯣ? ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯔꯥꯟ ꯂꯅꯥꯗ ꯌꯦꯡꯂꯝꯂꯤꯕ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯪꯅꯕꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯤꯕ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯣ ꯃꯌꯥꯝꯅꯅꯦ, ꯑꯎꯕ ꯃꯤꯅꯅꯦ ꯐꯅ ꯈꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯒꯤꯅꯣꯕ ꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯌꯦꯡꯂꯝꯃꯤꯗꯨꯕꯣ? ꯑꯗꯨꯕꯨꯔꯣ ꯅꯨꯄꯥ, ꯑꯩꯁꯦ ꯉꯁꯤꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯥꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯕ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯂꯥꯟꯗꯨꯅ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯑꯗꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯡꯗꯒꯤ ꯃꯤ ꯑꯝꯇꯪ ꯊꯣꯔꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯖꯤꯟꯅꯔꯒ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯕ ꯌꯦꯡꯂꯒ ꯈꯔ ꯆꯥ ꯊꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯁ ꯅꯨꯄꯤ, ꯅꯪ ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯣ꯫ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯨꯅ ꯂꯧꯗꯨꯅ ꯆꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯣ ꯍꯥꯏꯕꯁꯨ ꯅꯪꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦꯀꯣ꯫ ꯀꯩꯅꯣ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕꯗꯣ? ꯂꯨꯄꯥ 5ꯔ 10ꯔ ꯄꯨꯊꯣꯛꯑꯒ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯔꯨꯆꯣ꯫ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯖꯔꯝ ꯑꯣꯏꯖꯔꯝ ꯊꯤꯗꯨꯅ ꯂꯩꯕꯗꯣ ꯃꯤꯅ ꯅꯨꯡꯁꯤꯗꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯈꯣꯏꯗꯒꯤ ꯁꯥꯐꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯨꯝ ꯑꯃꯒꯤ ꯐꯧ ꯆꯦꯡ ꯍꯥꯞꯄ ꯉꯝꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯁꯨꯔꯒ ꯆꯥꯔꯦ, ꯁꯨꯗ꯭ꯔꯒ ꯇꯣꯛꯄ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯔꯗꯁꯨ ꯀꯣꯝꯅ ꯍꯤꯡꯂꯤꯗꯅ꯫ ꯑꯗꯨꯅꯅꯦ, ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯄꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯁ ꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯁꯨ ꯏꯈꯣꯡ ꯏꯈꯨꯟ ꯑꯁꯤꯅ ꯁꯨ ꯅꯣꯝꯂꯒ ꯅꯨꯡꯉꯥꯏꯖꯔꯛꯏꯕ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯕꯨ ꯀꯔꯤꯒꯤ ꯂꯦꯝꯅ ꯄꯤꯊꯣꯛꯇꯣꯏꯅꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯔ ꯂꯧꯁꯤꯜꯍꯧꯕ ꯈꯣꯞꯆꯤꯜꯍꯧꯕ, ꯃꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯍꯥꯏꯅꯕ ꯂꯩꯕꯅꯦ, ꯂꯧꯁꯤꯟꯕꯕꯨ ꯀꯜꯂꯕꯗꯤ ꯂꯧꯗꯁꯨ ꯂꯦꯞꯄꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅꯅꯦ, ꯑꯩꯗꯤ ꯏꯁꯥꯒꯤ ꯁꯦꯜꯒ ꯄꯨꯊꯣꯛꯑꯒ ꯆꯥꯔꯣꯏ꯫ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯁꯤꯗ ꯆꯪꯗꯅ ꯆꯥꯔꯨꯗꯣꯏꯅꯤ꯫ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯐꯅꯅꯕ ꯂꯨꯄꯥ 5-10ꯗꯣ ꯑꯃꯨꯛ ꯇꯤꯡꯉꯒ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯪꯅꯕꯒꯤ ꯑꯁꯤꯗ ꯃꯤ ꯊꯣꯔꯛꯄ꯭ꯔꯥꯅ ꯌꯦꯡꯉꯤꯁꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤꯅꯦ, ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯌꯥꯝ ꯂꯩꯕꯅꯤ, ꯁꯤꯡꯖꯨ ꯋꯥꯏꯁꯨꯒꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯆꯥꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯁꯨ
Kwa nungsu adum marang kaina thambani. Adunane makhoi imungi mi ama hek thorakpaga aidi napsilaga wari hekta sajinba hauge tauramibani. Nangna ne ngangnabaga ngamjapot nateda. Nangna thokpodo adum tahawro. Aine ngayo pukrida mukta chatlukige. Aduga ne ngagi machinjaka to kajiktang phanduna tharukige ko. Hoi nupa chatpiruro. Ado nupa ngagi machinjak makhoi sajik phanbado awang nungki tada to magagi pukriduda hawriba napi sing adu oina phaluko. Akhoida hawriba napi sing adu de adum haujasano. Hayeng moigi da hawba napi sing do loina akhoigi nga sing aduna tharaga pijaba loina loikhrakana dudane akhoigi pukri mapal da hawba napi sing ado amu phalaga thakseba. Karino mi nupina na ngangi dubo migi su pukri leirido nga loina thadaribani. Aduna makhoigi napi sing ado makhoigi nga da pijaninglamgadu. Aduna ne akhoigi pukri mapal da hawba napi do adum phanduna thakse. Kaino nupa nangna adu yam pangi dubo. Akhoigi da adum thamo migi da hawbado adu moi ojingai da phanduna akhoigi nga sing aduda machinjak to thadabiyo harisini. Mingondagi khajiktang su loksinba khopjinba do hayu. Adudi ngaikoni. Aina makhoigi sajik ado phantoklurabadi makhoina akhoigi da hawribado amuk phange hairadi kamdoba. O adumaina hairagana akhoigi sidine akhoigi nga da thaduriba sajikni aduna phanba yaroi haini hekta haibiyo. Aduga kariguma migi pukri da hawriba sajik ado aina amuk phaluba matamdana mina hojike adumaina makhoigi nga da pijanaba machinjak ne haireklabadi karam tawduriba. Adumaina hairagana ne ho tada mama khura akhoigi sajik adudine aina phanmandana amata lehaudre aduna nakhoigi se khajiktang phange hayengdagidi kana dagino ama muk thirurage haine hekta haibiyo. Haigreda ko radhe nangse onthokna onthok onsina marol ama hairiba nangtani koibema nangi nupa oiruba aise nangi natung inanaba hotnabada aise mina phajana amata ngangnaramaroidaban. Karigi phajana hainaroidoriba aduga ne hainarabasu ne mawa amta laude mawa laude haisini makhoina phajana hainaraga akhoida kari kanaba phange aduga phajana hainadraga kari kanadoino aduna ne mawa amta laurunuba aikhoigi haibabu isagi iranase mina sokhanba yade aduga ne migina akhoina launanaba hotnagadabani khangaba. Asumna hainaringaida makhoigi laikai adudagi ahal nupi ama lai khurumba chatlubadagi laibungdagi halakpada makhoigi inkol adu landuna lakliba adu Radhena uraklame. Masidagi Radhena hanubi aduda kauduna hairai. Haima abo pisak amtangai bikuo. Pisak Radhena kaurakpaduda tasinadaba saduna khongthang adu khara thuna thangduna chatnanaba hotnajai. Adubu Radhena pisaki mamang aduda hekta chensinduna hairai. Abo pisa mina kaubaga tadi kai chatluinu. Ho bema Radhe laida kari no angamba kharadang katlubanida adu nangbu kari haige haibano. Abo nangi khawdubu kari ge yaurake haira kwa nunga yaura adi khajikta chahaugi aise ngasaidagi kainomtang chaningba aduda abok lakpase tanjare haiduna haijabanida laida chatlubanina karino kwa hai kharadi yauranganida. Pisak Radhe da machin thokna haibadi ngamda mathamoida sumna khanjarami. Taurisi yongni thokna sunu sikhidreda ko laima asuk yamna ikai khangdam asuk yamna laujaram oijaram kanbi nupi sibo aine punsida amuktaga thengna jaraktrida. Mana adumna khalingai Radhena amuk namhang hangjalaklami. Haima abo kaidorage kwa haiga yaurakpraba. Bema Radhe kwa sidine nabubokini haidana aina khaglakpani aduna jaba nungairaroini nangbo. Adu oirabasu kwa natrasu atai kari yaurige ayawba ama hekta piramu se khawdo hangtoga yengsise abo. Asi haiduna pisaki makhutta pairiba khawdo hekta lauduna hangtoi mataw aduda pisakna khanjai. Haima kari maidani ke side asuk yamna ikai khangdaba maya sibo aidi amukta thengnajarakdri ngammida ko ngammi kibu kijaini aidi. Masidagi Radhena pisaki khaw adudagi laphoi amakha lauthoraktuna hairei. Abo lapoi sima yaurami si ai chahorage ko. Hai ngai khone nangbo lapoi do amukta pirause lapoi se isu apikpa ma leibado magini hore nebu yumda hanjinbada magidi karimata puraktabra haidana
ꯀꯞꯄꯗ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯑꯕꯣꯛꯀꯤꯁꯤꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯄꯤꯖꯅꯤꯡꯗꯕ ꯃꯥꯁꯤꯜꯂꯛꯑꯦꯗ ꯑꯩꯅꯗꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯀꯣꯏꯖꯗꯗꯨꯅ ꯇꯧꯔꯤꯕ ꯏꯍꯦ ꯔꯥꯙꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯁꯦ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯃꯊꯪꯗꯗꯤꯅꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯅꯪꯒꯤ ꯀ꯭ꯋꯥ ꯁꯔꯨꯛ ꯑꯃ ꯁꯣꯏꯗꯅ ꯄꯨꯕꯤꯔꯛꯑꯒꯦ ꯑꯗꯣ ꯑꯕꯣꯛ ꯃꯊꯪꯅ ꯃꯊꯪ ꯑꯣꯏꯈ꯭ꯔꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣꯝꯇꯗꯤ ꯆꯥꯕ ꯌꯥꯕ ꯑꯝꯇꯗꯤ ꯄꯤꯔꯝꯃꯨꯗꯅ ꯍꯩꯃꯥ ꯔꯥꯙꯦ ꯅꯪꯕꯨ ꯑꯩꯅ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦꯅꯦꯍꯦ ꯌꯦꯡꯉꯨꯁꯦ ꯈꯥꯎꯁꯤꯗ ꯆꯥꯕ ꯌꯥꯕ ꯀꯩꯁꯨ ꯌꯥꯎꯗꯦꯅꯦ ꯅꯪꯕꯣ ꯁꯦ ꯂꯥꯏꯒꯤ ꯅꯤꯔꯃꯜ ꯑꯣꯏꯔꯤꯕ ꯂꯩ ꯈꯔꯁꯤꯒ ꯆꯦꯡ ꯈꯔꯁꯤꯒꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯑꯕꯣꯛ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯦꯡꯁꯤ ꯑꯣꯏꯔꯁꯨ ꯈꯔ ꯄꯤꯔꯝꯃꯣ ꯍꯩꯃꯥ ꯆꯦꯡꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯔꯥꯙꯦ ꯅꯪꯕꯨ ꯀ꯭ꯋꯥ ꯍꯩ ꯆꯥꯒꯦ ꯍꯥꯏꯔꯝꯕꯗꯒꯤ ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯔꯛꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯆꯦꯡꯁꯤꯗꯤ ꯅꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗꯥꯏꯅꯦ ꯑꯕꯣꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯔꯦꯟ ꯁꯨꯝꯕꯟꯗ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯇꯧꯕꯅꯦꯕ ꯑꯕꯣꯛꯀꯤ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯆꯦꯡꯁꯦ ꯂꯧꯍꯧꯔꯒꯦ ꯑꯍꯥꯕꯤ ꯀꯨꯞꯁꯨ ꯑꯣꯏꯅ ꯆꯦꯡ ꯀꯕꯣꯛ ꯈꯔ ꯉꯧꯗꯨꯅ ꯆꯥꯍꯧꯒꯦ ꯇꯧꯕꯅꯦ ꯑꯕꯣꯛ ꯔꯥꯙꯦ ꯏꯕꯦꯝꯃ ꯅꯪꯒꯅꯦ ꯃꯥꯟꯅꯗꯨꯅ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯁꯦ ꯆꯦꯡꯁꯤ ꯈꯔ ꯑꯗꯨꯛ ꯂꯧꯍꯧꯔꯣ ꯑꯗꯨꯒꯅꯦ ꯈꯨꯌꯥꯃꯨꯛꯁꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯆꯦꯡꯐꯨꯗ ꯏꯁꯣꯔꯒꯤ ꯅꯤꯔꯃꯜꯅꯤ ꯈꯔꯇꯁꯨ ꯍꯟꯖꯤꯟꯅꯤꯡꯉꯤ ꯑꯗꯨꯅꯅꯦ ꯈꯔꯁꯤꯅ ꯄꯨꯈ꯭ꯔꯒꯦ ꯍꯣꯏ ꯑꯕꯣꯛ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯆꯠꯄꯤꯔꯣ ꯑꯗꯣ ꯑꯕꯣꯛ ꯍꯌꯦꯡꯃꯨꯛꯇꯤ ꯂꯥꯏꯗꯒꯤ ꯑꯩꯒꯤ ꯀ꯭ꯋꯥ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯑꯕꯣꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯄꯨꯔꯛꯀꯦ ꯇꯧꯕꯗꯗꯤꯅꯦꯏꯕꯦꯝꯃ ꯔꯥꯙꯦ ꯑꯕꯣꯛꯇꯤꯅꯦ ꯉꯁꯤꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯦ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯕꯣꯛ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯆꯠꯄ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯕꯣ ꯍꯥ ꯑꯕꯣꯛꯄꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯇꯥꯕ ꯑꯣꯏꯔꯤꯅꯤ ꯑꯕꯣꯛꯇꯤ ꯍꯥꯏꯈꯤꯗꯦꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯄꯤꯁꯛ ꯑꯗꯨ ꯆꯠꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯃꯥꯅ ꯃꯅꯥ ꯑꯁꯤ ꯁꯤꯡꯖꯕ ꯁꯥꯔꯗꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤ ꯃꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯅꯒ ꯄꯥꯟꯅꯕ ꯉꯝꯖꯕ ꯃꯥꯏꯗꯥ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯃꯌꯣꯝ ꯑꯁꯤꯕꯨ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯃꯄꯣꯠꯇꯧꯅ ꯐꯥꯛꯇꯨꯅ ꯍꯦꯛꯇ ꯌꯦꯡꯉꯤ ꯍꯥꯏꯋꯥꯅꯤ ꯍꯌꯦꯡꯈꯩꯗꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯨꯃꯥꯡꯗ ꯐꯥꯎꯗꯨꯅ ꯆꯠꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯀꯩꯅꯣꯃꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤꯕꯀꯣ ꯀꯔꯤ ꯅꯨꯡꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯦ ꯂꯥꯟꯗꯨꯅ ꯍꯦꯛ ꯂꯥꯛꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯣꯝꯗꯅ ꯔꯥꯙꯦꯗꯣ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯛꯏ ꯇꯁ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯪꯍꯧꯔꯦꯗꯅꯁꯦ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯄꯤꯖꯅꯤꯡꯄꯣꯠꯇꯦ ꯃꯥꯅꯅꯦ ꯃꯇꯥꯠ ꯇꯧꯗꯅ ꯀ꯭ꯋꯥ ꯐꯪꯉꯦ ꯃꯋꯥ ꯍꯅꯨꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ ꯃꯌꯥꯁꯨ ꯌꯥꯎꯗꯕ ꯍꯅꯨꯕꯗꯨꯅ ꯀ꯭ꯋꯥꯗꯨꯕꯨ ꯀꯃꯥꯏꯅ ꯁꯥꯏꯕ ꯉꯝꯗꯣꯏꯅꯣꯕ ꯃꯆꯤꯟ ꯊꯤꯖꯅꯩꯅꯤ ꯏꯁ ꯑꯗꯨꯒ ꯀꯔꯤ ꯂꯐꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯨ ꯑꯄꯤꯛꯄ ꯆꯥꯕ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕ ꯑꯗꯨꯒꯤꯅꯤ ꯀꯥꯏꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨꯛ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯕ ꯔꯥꯙꯦꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯅꯤꯃꯛ ꯑꯁꯦ ꯂꯧꯍꯧꯔꯦꯗꯅꯁꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯁꯖꯤꯛ ꯊꯥꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯥꯙꯦꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯀꯨꯟꯖꯣꯅ ꯊꯕꯛꯇꯤ ꯆꯠꯇꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯅꯨꯄꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯤꯗꯨꯕꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯆꯠꯄꯤꯔꯣ ꯃꯤꯅ ꯁꯖꯤꯛꯇꯣ ꯂꯣꯏꯅ ꯐꯥꯟꯕ ꯂꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯍꯣꯏꯗ ꯐꯪꯅꯤꯗ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇ ꯇꯞꯊꯈꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡꯗꯣ ꯑꯃꯨꯛ ꯂꯧꯍꯧꯔꯤꯗꯨꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯜꯂꯤꯗꯨꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯝꯗ꯭ꯔꯗꯤ ꯍꯅꯨꯕꯤꯗꯨꯅ ꯆꯦꯡꯁꯦ ꯄꯤꯔꯝꯈꯤꯗ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯗ ꯑꯕꯣꯛꯅ ꯆꯦꯡ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯁꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯍꯣ ꯂꯩꯔꯁꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯨꯌꯥ 2-3 ꯂꯧꯍꯧꯔꯕꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯔꯥꯗꯣ ꯆꯦꯡ ꯈꯨꯌꯥ ꯑꯃꯈꯛ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯟꯈꯩ ꯏꯕꯥꯅꯤꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯃꯝ ꯊꯣꯡꯂꯤꯕꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯟꯊꯣꯛꯂꯗ꯭ꯔꯣ
ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯨ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯁꯦ ꯐꯕꯨꯗꯤ ꯐꯩ. ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯩ ꯍꯥꯏꯕꯕꯨ ꯃꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯗꯕꯅꯤ. ꯑꯩꯈꯣꯏꯁꯦ ꯁꯛꯁꯦ ꯎꯕꯗꯅꯦ, ꯃꯥꯏꯁꯤꯗꯅꯦ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯅꯤꯡꯉꯝꯒꯗꯕ ꯃꯥꯜꯂꯤ. ꯍꯣ, ꯊꯥꯅꯤꯡꯒꯦꯔꯥ ꯊꯥꯅꯤꯡꯉꯣꯏꯔꯥ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨꯅꯦ ꯏꯁꯥꯒꯤ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯕ, ꯈꯪꯉꯕ? ꯌꯥꯔꯦꯁꯦ ꯅꯨꯄꯥ, ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯉꯥꯒꯤ ꯁꯖꯤꯛ ꯐꯥꯟꯕꯗꯣ ꯆꯠꯂꯨꯔꯣ. ꯁꯨꯝ ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯂꯩꯔꯤꯉꯩꯗꯅꯦ ꯃꯤꯅ ꯂꯣꯏꯅ ꯁꯖꯤꯛ ꯑꯗꯣ ꯐꯥꯟꯗꯣꯛꯑꯝꯕ ꯇꯥꯔꯦ. ꯍꯣꯏꯗ ꯆꯠꯂꯒꯦ. ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯆꯥꯛꯇꯣ ꯈꯖꯤꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯡꯉꯨꯀꯣ. ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯤꯔꯤ ꯑꯣꯛꯇ ꯅꯝꯗꯅ ꯆꯥꯕꯗꯣ ꯇꯧꯔꯝꯒꯅꯨ. ꯑꯩꯅꯦ ꯍꯣꯔꯦꯟꯗꯤ ꯆꯥꯛꯇꯣ ꯄꯨꯛꯁꯦ ꯊꯟꯅ ꯑꯝꯇ ꯆꯥꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯗꯣ ꯃꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅ ꯔꯥꯙꯦꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ. ꯆꯥꯛꯄꯨ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯕ. ꯅꯣꯡꯃꯒꯤ ꯁꯤꯗꯅꯕ ꯈꯔ ꯆꯥꯔꯒ ꯂꯣꯏꯔꯦ. ꯃꯌꯥꯝ ꯆꯥꯔꯒ ꯄꯪꯁꯤꯜꯂꯛꯅꯕ. ꯑꯗꯨꯒ ꯆꯥꯛꯇꯣ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯒ ꯆꯥꯔꯗꯤ ꯆꯦꯡ ꯆꯥꯛꯁꯨ ꯊꯨꯅ ꯂꯣꯏꯗꯣꯔꯤꯕ. ꯃꯥꯡꯖꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯁꯨ ꯈꯟꯗꯦꯕ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯔꯥꯙꯦ ꯁꯥꯖꯦꯟ ꯁꯥꯟꯅꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯖꯦꯟꯒ ꯇꯧꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯔꯛꯂꯝꯃꯤ. ꯔꯥꯙꯦ ꯎꯕꯗ ꯃꯧ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏ. ꯑꯔꯦꯝꯕꯒꯤ ꯁꯔꯨꯛ ꯆꯦꯡ ꯑꯁꯤ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯑꯒ ꯈꯩꯖꯔꯨꯕꯅꯣ ꯈꯪꯗꯦ. ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯑꯒ ꯋꯥꯔꯤ ꯈꯔ ꯂꯤꯁꯤꯟꯅ, ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯁꯤꯟꯅ ꯇꯧꯔꯒ ꯃꯤꯒꯤ ꯑꯔꯩꯕ ꯄꯨꯅꯅꯕ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯤ. ꯍꯩꯃꯥ, ꯑꯇꯩ ꯂꯥꯏꯔꯤꯅꯤ. ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯅꯤ. ꯍꯧꯖꯤꯛꯀ ꯌꯨꯝꯗ ꯍꯜꯂꯛꯑꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ. ꯑꯁꯤꯒꯤ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ ꯅꯨꯡꯁꯤꯗꯕꯤ ꯑꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯗꯣ ꯎꯔꯒ ꯑꯃꯇ ꯑꯅꯤꯗ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯤꯔꯛꯇꯣꯏꯅꯤ. ꯃꯤꯅ ꯌꯥꯔꯣꯏꯒ ꯍꯥꯏꯕꯁꯨ ꯃꯅꯥ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ. ꯅꯝꯃ ꯍꯥꯗꯅ ꯍꯦꯛꯇ ꯂꯧꯈꯤꯗꯣꯏꯅꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤꯀꯣ ꯑꯁꯦ. ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ. ꯑꯩꯅ ꯉꯔꯥꯡ ꯃꯪꯗ ꯁꯟꯊꯤ ꯎꯔꯝꯃꯤ, ꯉꯁꯤ ꯗꯥꯎ ꯑꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯗꯨꯗꯤ ꯑꯁꯤꯒꯤ ꯔꯥꯙꯦ ꯍꯥꯏꯕꯁꯤꯒ ꯑꯣꯛꯅꯒꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯁꯣꯝꯗꯁꯨ ꯔꯥꯙꯦꯅ ꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯎꯔꯒ ꯃꯇꯣꯝꯇ ꯈꯟꯖꯩ. ꯑꯣ, ꯊꯣꯏꯕꯤꯁꯦ ꯆꯦꯡ ꯈꯩꯔꯒ ꯂꯩꯔꯝꯃꯦꯗꯅ. ꯐꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯔꯦ. ꯔꯥꯙꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯐꯅꯗꯤ ꯇꯝꯕꯤꯔꯛꯄꯖꯥꯠꯅꯤ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯅꯦ ꯃꯥꯒꯤ ꯆꯦꯡ ꯑꯁꯦ ꯐꯧꯃꯥꯟꯃꯟꯕ ꯈꯔ ꯌꯥꯎꯁꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯑꯁꯤꯔ ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯃꯊꯦꯜ ꯂꯥꯡꯅꯕ ꯍꯦꯛꯇ ꯅꯞꯁꯤꯜꯂꯒ ꯂꯧꯈ꯭ꯔꯒꯦ. ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯑꯁꯤ ꯃꯔꯨꯗꯤ ꯐꯖꯅ ꯇꯣꯡꯂꯤꯅꯤ. ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯇꯧꯕꯒꯤꯕꯨꯗꯤ ꯌꯣꯡꯆꯥꯛ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯀꯅꯥꯅ ꯍꯦꯛꯄꯤꯒꯅꯤ? ꯑꯗꯨꯅ ꯍꯣꯔꯦꯟ, ꯍꯣꯏꯗ, ꯑꯔꯩꯕ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ, ꯉꯝꯒꯗꯕ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯈ꯭ꯔꯒꯦ. ꯀꯥꯟꯅꯗꯦꯁꯦ. ꯋꯥꯈꯜꯗꯅꯦ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯅꯗꯤ ꯑꯣꯏꯔꯔꯣꯏ. ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯁꯤꯅ ꯆꯦꯡ ꯈꯩꯔꯤꯁꯦ ꯂꯣꯏꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯟꯅꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯖꯦꯟ ꯇꯧꯕ ꯁꯥꯔꯒ ꯃꯈꯨꯠ ꯃꯁꯥ ꯑꯗꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯊꯣꯏꯕꯤꯁꯨ ꯔꯥꯙꯦꯕꯨ ꯎꯕꯗ ꯀꯧꯗꯕ ꯌꯥꯔꯔꯣই ꯈꯟꯗꯨꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗꯅ ꯇꯧꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯏꯆꯦ ꯔꯥꯙꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯥꯖꯦꯟ ꯁꯥꯟꯅꯕ ꯊꯣꯔꯛꯏꯔꯣ? ꯍꯣꯏꯅꯦꯍꯦ ꯊꯣꯏꯕꯤ, ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦꯅꯦꯍꯦ, ꯁꯣꯟꯕꯅ ꯆꯥꯕ ꯊꯛꯄꯅ ꯃꯔꯣꯜ ꯑꯃ ꯌꯥꯔꯛꯇ꯭ꯔꯤꯕ. ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯁꯥꯖꯦꯜꯒ ꯈꯔ ꯇꯧꯗꯅ ꯈꯔꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯕꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤꯕꯅꯤꯅꯦꯍꯦ. ꯑꯣ, ꯐꯩꯌꯦ ꯏꯆꯦ, ꯁꯥꯟꯅꯕꯤꯌꯨ. ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯉꯥꯏꯍꯥꯛꯇꯪꯒꯅꯦ ꯁꯥꯖꯦꯟ ꯁꯥꯟꯅꯕꯒ ꯁꯪꯖꯗ꯭ꯔꯦꯗ. ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯏꯇꯩꯅ ꯏꯆꯦꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕꯤꯗꯣ. ꯏꯆꯦꯅ ꯈꯖꯤꯛꯇꯪ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯏꯇꯩꯅ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤꯕꯨ ꯑꯣꯏꯔꯣ ꯍꯦꯛꯇꯃꯛ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗꯤꯅꯦ ꯑꯗꯨꯝꯅꯒ ꯇꯧꯕꯤꯕ ꯅꯠꯇꯦꯗ. ꯊꯣꯏꯕꯤ, ꯑꯗꯨꯕꯨꯗꯤꯅꯦ ꯅꯈꯣꯏ ꯅꯇꯩ ꯑꯁꯤꯅ ꯑꯩꯁꯦ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯅꯍꯥꯟꯋꯥꯏ ꯅꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯝꯒꯅꯤꯗ, ꯑꯩꯁꯦ ꯅꯇꯩꯅ ꯐꯥꯗꯨꯅ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯄꯥꯎꯒꯗꯣ ꯂꯥꯛꯈꯤꯗꯕ꯭ꯔꯥꯕ ꯅꯣꯏꯕꯣ? ꯑꯣ, ꯇꯥꯈꯤꯌꯦ ꯏꯆꯦ, ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯥꯈꯤ. ꯑꯗꯨꯅꯕꯨ
ꯏꯆꯦꯕꯨ ꯏꯇꯩꯅ ꯁꯤ ꯌꯧꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕꯁꯤꯅꯤ. ꯏꯆꯦ ꯍꯣꯏꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯃ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯌꯥꯔꯦ. ꯆꯦꯡ ꯆꯥꯛꯇꯒꯤ ꯀꯩꯗꯒꯤ ꯄꯩꯗꯅ ꯂꯩꯔꯦꯗꯣ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯁꯨ. ꯑꯗꯒꯤ ꯆꯍꯤꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤꯕꯅꯤ. ꯏꯆꯦꯒ ꯏꯇꯩꯒ ꯈꯛꯇꯁꯨ ꯂꯩꯕꯅꯤꯅ ꯅꯈꯣꯏꯒꯤꯗꯤ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯄꯥꯟꯖꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯔꯒ ꯆꯔꯥ ꯇꯥꯟꯖꯕꯅꯤ. ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯗ. ꯑꯁ, ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯊꯣꯏꯕꯤ. ꯅꯈꯣꯏꯅꯅꯦ ꯂꯧ ꯏꯪꯈꯣꯜ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯎꯕ ꯑꯁꯤꯗ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏꯔꯕꯣꯏ ꯅꯤꯡꯕꯩ ꯋꯥꯅꯤ. ꯑꯗꯨꯕꯨꯅꯦ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗ꯭ꯔ ꯄꯣꯠꯅꯤꯗ ꯏꯕꯦꯝꯃ. ꯁꯦ ꯌꯦꯡꯉꯨꯁꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛ ꯑꯁꯤꯒ ꯆꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯨ ꯊꯤꯕ ꯈꯪꯗꯕ ꯏꯅꯥꯎꯅꯨꯄꯥ ꯑꯁꯦ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯄꯨꯡꯃꯨꯠ ꯍꯦꯛ ꯃꯨꯠꯂꯨꯔꯕꯅꯦꯃꯤ ꯊꯣꯏꯕꯤ ꯅꯪꯕꯣ. ꯃꯥꯅ ꯃꯊꯤꯕꯣꯡ ꯃꯌꯨꯗꯣ ꯈꯔ ꯊꯛꯆꯤꯟ, ꯀꯟꯖꯥ ꯈꯔ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪꯅꯒ ꯇꯧꯔꯒ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯂꯤꯕꯗꯣ ꯅꯈꯣꯏꯒꯤ ꯅꯇꯩꯒ ꯑꯩꯒꯅꯅꯦ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯐꯈ꯭ꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯃꯁꯥ ꯑꯗꯨꯁꯨ ꯍꯦꯛꯇ ꯅꯤꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯒꯗꯕꯒꯤ ꯇꯧꯔꯝꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯁꯦල් ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯒ ꯂꯥꯌꯦꯡꯕꯤꯈꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯗꯨꯃꯥꯏꯅꯅꯦ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯄꯨꯊꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ. ꯑꯗꯨꯒꯗꯤ ꯌꯦꯡꯉꯨꯅꯦ ꯏꯅꯦꯝꯄꯣꯛ ꯑꯗꯨꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯕꯨꯅꯦ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯅꯦ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯌꯨꯉꯥꯎꯕ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯊꯣꯛꯍꯦꯛ ꯆꯥꯈ꯭ꯔꯒ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈ꯭ꯔꯦꯗꯅꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯃꯦꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ. ꯍꯩꯃꯥ ꯏꯆꯦ, ꯑꯋꯣꯏꯕꯒꯤꯔꯅꯦ ꯑꯗꯨꯕꯣ? ꯅꯍꯥꯟꯋꯥꯏ ꯏꯆꯦ ꯍꯣꯏꯒꯤ ꯅꯅꯦꯝꯄꯣꯛ ꯑꯩꯈꯣꯏꯒꯤꯅ ꯏꯃꯥꯕꯣꯛ ꯑꯁꯤꯅ ꯍꯥꯏꯕꯗꯗꯤꯅꯦ ꯏꯆꯦ ꯍꯣꯏꯅ ꯌꯥꯝꯅ ꯐꯠꯇꯕꯗꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯈꯤꯒꯨꯝꯅ ꯇꯧꯏ. ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯏꯃꯥꯕꯣꯛ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯆꯨꯝꯂꯕꯣꯏ ꯍꯥꯏꯅ ꯅꯤꯡꯂꯨꯔꯦꯗꯅ. ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯔꯥꯙꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯑꯐꯕ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕꯅꯤ. ꯃꯁꯤꯗꯒꯤ ꯔꯥꯙꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯅꯨꯄꯤꯅꯤ. ꯃꯥꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯈꯠꯅ ꯆꯩꯅꯔꯕ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯕ ꯃꯈꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯄꯥꯎ ꯇꯝꯕꯒꯁꯤ ꯀꯌꯥ ꯍꯩꯅꯖꯗꯦ. ꯑꯗꯨꯅꯅꯦ ꯄꯥꯎ ꯇꯝꯕ ꯍꯩꯖꯗꯕ, ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯖꯗꯕ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯑꯔꯥꯟꯕꯇ ꯇꯥꯗꯨꯅ ꯂꯩꯔꯕꯣꯠꯅꯤ. ꯔꯥꯙꯦꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯋꯥꯗꯤ ꯉꯥꯡꯗꯕ ꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ. ꯂꯩꯀꯥꯏꯅ ꯃꯥꯅ ꯀꯣꯏꯔꯒ ꯂꯩꯔꯒ ꯑꯗꯨꯒ ꯃꯤꯋꯥꯁꯨ माना मकोक चिंग मखै ngangnaraga mara laijadabi manimpoक असिदगा ताइसलि मसक असे नुक्सिदबना करिनो म तौरि चेंग खैरिबा यांकोक असिना ममाय असिदा थोमनिंगबा मै यावसिलै महांगना असुमना खलिङै राधेना मो हाइरई चुम्बु चुमद्राबा थोइबि नंबो अइना हाइरिसे असिबुसे नंसु अमुक्ता खल्लगा येंगोबा होय इचे चुम्बुदि चुम्मि याम चुमख्रेदा चुमख्रबा ngakतनि कैनो इचेना हाइरिदो मीसिंगसिगी मगुनसे अखोइना लोइना खंगलि पोटनिदा इचे अदुनेबा थोइबि अदुनने नचे अखोइसुने हौजिकसे मतौदा मालिबा हाइबदुनि वाबददिने खम थेंगला पोटनिदा असे हाइदुना राधे थोइबि होइगी इंखोल अदुमदा मंगक अदु हाइफे लाइथोक्तुना येंगलगा हाइरई अदु थोइबि इचेबु होरे नुमिदांगी इंजांग थोंगननबा कैमते हेक लेहौदे अदुना नखोइ इंखोलदगी मना मसिंग मरांग काइना पानबनिना खामेन असिनबसे अमानिदा हेखिगे को इचे असी हाइदुना थोइबिना यादिगा हाइरकपा ngaidaba makai इंखोलदा फटलाउना हेक्ता चंगसिनदुना खामेन असिनबदु हेकपा हौख्रे मागी मतौ अदुदा थोइबिना मचिनदा सोनजै हैमा खयादा ngamलिबा नुपिनुने असिबो अइना होइ हे ओकाइना हाइबगा नंगदे हाइबा मीना यानिंगी यानिंगदे सु खंगदे कैमतगा हाइदना फटलाउना चंगसिनदुना हेक्ता हेखिवाने मखोइगुम्बा मीसिंग असे असिगुम्बा ngakta लेरबदी कुमहाइ नुंगाइदौनि असे खंदुना राधेदा मो हाइरई हो इचे खामेंदो लोइनदि हेकिनुको अखोइसु नुमिदांगी इंचांग थोंनिंगाइ लेइत्रिबनि अदुना खामेंदो आइसु थोंगदोरिबनि होइदा हे ओइदा होरेंगी चरा फानबा खजिक्तंग हेकपनिदा नतै अखोइ अनिखक चाबबु कयाम यामना हेकलुनि हेगे अमा अनि मंगाइ इचेसु नखोइदेगे सुमाइनागा लौमंदना तल्लपोनिदा अदो उपाय अमा लेमंददुना तौबनि हयेंने इचे होइना नुंगाइ याइ फरकलबदि नखोइबुसु नचे आइगा नतैगनने याम तौबिरकदोरिबनिदा होय इचे करिगी लेइत्रगबु मतेंग पांगनदबा याब्रो
ꯏꯆꯦ ꯍꯣꯏꯅ ꯂꯧ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯅ ꯍꯦꯛꯄꯤꯌꯨ ꯏꯆꯦ ꯈꯥꯃꯦꯟꯗꯣ꯫ ꯔꯥꯙꯦꯗꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯊ꯭ꯔꯒ ꯂꯧꯁꯤꯟꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯈꯥꯃꯦꯟ ꯑꯗꯨ ꯑꯆꯧꯕ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯍꯦꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗꯨꯁꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯔꯥꯙꯦꯅ ꯉꯥ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯛꯂꯅꯤ ꯈꯟꯗꯨꯅ ꯄꯥꯈꯠꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯏꯅꯦ ꯇꯥꯟꯖꯥ ꯑꯁꯤꯗ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯑꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕꯁꯦ ꯑꯆꯨꯝꯕ ꯑꯣꯏꯅ ꯊꯣꯛꯑꯦꯕ꯫ ꯃꯁꯤꯒꯤ ꯌꯨꯝꯄꯣꯠ ꯊꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯌꯨꯝꯗ ꯆꯠꯇꯕꯅꯤ, ꯉꯥꯁꯦ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯛꯄ ꯇꯥꯔꯦꯕ ꯁꯤꯕꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯈꯩꯔꯝꯕ ꯆꯦꯡ ꯑꯗꯨ ꯊꯅꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯀꯩꯗꯧꯔꯦ? ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯏꯪꯈꯣꯜꯗ ꯈꯥꯃꯦꯟ ꯍꯦꯛꯂꯤꯕꯤ ꯔꯥꯙꯦ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯆꯥꯎꯕ, ꯅꯪꯗꯤ ꯄꯥꯠ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯉꯥꯏꯈꯣꯅꯦꯍꯦ ꯊꯣꯏꯕꯤ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯊꯣꯏꯕꯤ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯍꯥꯏꯔꯛꯏ, ꯌꯥꯝꯗꯦꯗ ꯏꯆꯦ, ꯈꯤꯇꯪ ꯐꯥꯔꯛꯏ꯫ ꯔꯥꯙꯦ ꯏꯀꯥꯏꯕ ꯈꯪꯕꯤꯗꯦ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯉꯥ ꯇꯨꯡꯒꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯌꯦꯡꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯗꯤ? ꯊꯣꯏꯕꯤ, ꯆꯥꯎꯕ, ꯅꯈꯣꯏꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯍꯦꯛꯂꯦ, ꯑꯗꯣ ꯈꯥꯃꯦꯟ ꯊꯣꯡꯕꯗ ꯉꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯥꯎꯔꯣꯏꯅꯦꯍꯦ, ꯑꯗꯨꯅ ꯉꯥꯄꯥꯏ ꯃꯆꯥ ꯑꯃꯈꯛꯇ ꯂꯧꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯉꯥꯄꯥꯏ ꯃꯄꯤ ꯑꯆꯧꯕ ꯑꯃ ꯍꯦꯛꯇ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯔꯧ ꯂꯩꯕ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩ ꯈꯔꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯅ ꯔꯥꯙꯦꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯉꯥꯄꯥꯏꯗꯨꯗꯤ ꯄꯤꯛꯃꯟꯗ꯭ꯔꯣ? ꯏꯆꯦꯒ ꯏꯇꯩꯒ ꯆꯥꯕꯗꯣ ꯀꯣꯟꯕꯨ ꯀꯣꯟꯅꯔꯣꯏ, ꯑꯗꯨꯅ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯨꯗꯅ ꯏꯆꯦ꯫ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯋꯥꯅ ꯐꯥꯖꯕꯅꯤ, ꯏꯆꯦ ꯍꯣꯏꯅꯁꯨ ꯍꯥꯎꯅ ꯆꯥꯕꯤꯕ ꯌꯥꯏ ꯀꯩꯅꯣ꯫ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯦꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯤꯕꯅꯤ, ꯑꯗꯨꯅ ꯉꯥꯗꯣ ꯆꯥꯕ ꯄꯥꯝꯃꯨꯏꯗꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯆꯦ꯫ ꯔꯥꯙꯦ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯊꯣꯏꯕꯤ, ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯍꯦꯛ ꯆꯠꯄ ꯍꯧꯕꯒ ꯇꯥꯟ ꯆꯥꯅꯅ ꯊꯣꯏꯕꯤꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯃꯁꯥ ꯇꯦꯛꯇꯨꯅ ꯔꯥꯙꯦꯒꯤ ꯃꯃꯥꯡꯃꯛꯇꯗ ꯗꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯙꯦꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ರೆ꯫ ꯃꯈꯨꯠ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯈꯨꯝꯀꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯁꯦ ꯇꯨ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯃꯁꯨ ꯇꯥꯔꯛꯑꯦ꯫ ꯑꯩꯅꯅꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯕ, ꯀꯩꯊꯦꯜꯗꯒꯤ ꯀꯩꯗꯒꯤ ꯂꯩꯔꯒ ꯍꯦꯛ ꯆꯥꯕꯗꯨꯁꯨ ꯁꯦꯜ ꯂꯩꯇꯕ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯅꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯑꯁꯤꯃꯁꯨ ꯑꯩ ꯄꯨꯈ꯭ꯔꯒꯦꯀꯣ꯫ ꯆꯔꯣꯡꯅꯤ ꯍꯥꯏꯖꯕꯇꯅꯤ, ꯌꯥꯝꯅ ꯄꯥꯟꯗꯦ, ꯌꯣꯡꯆꯥꯛ 10-20 ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯗꯨꯃꯒ ꯄꯨꯈꯤꯕ ꯑꯗꯨꯗꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯕꯥꯕꯣ, ꯌꯨꯝꯗ ꯀꯥꯅꯤꯡꯉꯥꯏ ꯃꯇꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯀꯥꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯁꯤꯒꯤ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯉꯥꯗꯒꯤ ꯈꯥꯃꯦꯟꯗꯒꯤ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯁꯤꯃꯁꯨ ꯍꯦꯛ ꯇꯥꯁꯜꯍꯜꯂꯛꯑꯦꯕ꯫ ꯅꯨꯄꯤ, ꯌꯥꯔꯦꯁꯦ, ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯤ, ꯑꯔꯩ ꯑꯔꯩꯕ ꯈꯔ ꯍꯦꯛ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦꯗꯅ꯫ ꯍꯣ, ꯑꯔꯩ ꯑꯔꯩꯕꯗꯣ ꯆꯥꯃꯤꯟꯅꯕ ꯌꯥꯏꯌꯦ, ꯀꯩꯝ ꯀꯥꯏꯗꯦ, ꯑꯗꯨꯕꯨꯅꯦ ꯃꯁꯤꯗꯤꯅꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤ, ꯁꯦꯜ ꯍꯥꯏꯔꯦ ꯋꯥꯠꯇ ꯄꯥꯗꯦ, ꯑꯗꯨꯕꯨꯅꯦ ꯃꯁꯥꯒꯤ ꯂꯩꯔꯤꯕꯗꯣ ꯄꯨꯊꯣꯛꯂꯒ ꯆꯥꯅꯤꯡꯗꯤꯌꯦ, ꯃꯤꯉꯣꯟꯗꯒꯤ ꯀꯣꯏꯅꯤ ꯍꯦꯛ ꯅꯤꯔꯒ ꯀꯣꯏꯂꯧ ꯍꯦꯛ ꯂꯧꯔꯒ ꯆꯥꯏꯌꯦ꯫ ꯃꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯈꯔ ꯂꯧꯔꯦ ꯍꯥꯏꯔꯗꯤ ꯇꯣꯛꯄꯒꯤ ꯋꯥꯁꯨ ꯂꯩꯇꯦ, ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯃꯈꯩꯕꯨ ꯁꯨꯅꯅꯕ ꯑꯗꯨꯝ ꯂꯧꯋꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ, ꯑꯩꯈꯣꯏꯅ ꯁꯣꯠꯊꯔꯤꯕ꯫ ꯃꯈꯣꯏꯒꯤꯗꯤ ꯂꯧꯗꯒꯤ ꯏꯪꯈꯣꯜꯗꯒꯤ ꯑꯋꯥꯠꯄ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯃꯛꯇꯗ ꯃꯤꯉꯣꯟꯗꯒꯤ ꯈꯦꯠꯇꯅ ꯑꯗꯨꯝ ꯆꯥꯔꯒ ꯍꯤꯡꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯃꯥꯏ ꯑꯁꯤꯃꯛꯅꯅꯤꯀꯣ ꯃꯈꯣꯏꯁꯦ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯉꯝꯃꯤꯁꯦ, ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯪꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯅ ꯍꯤꯡꯉꯤꯁꯦ꯫
ꯀꯥꯟꯅꯗꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯗꯒꯤ ꯏꯆꯦ ꯔꯥꯙꯦꯗꯧꯅ ꯌꯨꯝꯄꯣꯠ ꯇꯥꯟꯅꯕ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯏꯇꯩ ꯀꯨꯟꯖꯣꯗꯧꯅ ꯇꯧꯕꯤꯔꯣ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯗ ꯇꯥꯆꯧ ꯀꯨꯟꯖꯣ ꯑꯁꯤꯗꯤ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯇꯨꯅ ꯀꯣꯏꯄꯨ ꯄꯨꯕꯅꯤ ꯃꯥꯗꯤꯅꯦ ꯅꯨꯄꯥ ꯃꯥꯟꯕ ꯈꯛꯇꯅꯤ ꯅꯨꯄꯥꯒꯩꯗꯤ ꯑꯣꯏꯗ꯭ꯔ ꯄꯣꯠꯅꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯥ ꯃꯥꯜꯍꯟꯕ ꯈꯛꯇꯅꯤ ꯃꯅꯨꯡꯗꯗꯤꯅꯦ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯇꯧꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯥꯟ ꯆꯥꯔꯗꯤꯅꯦ ꯇꯥꯆꯧ ꯀꯨꯟꯖꯣꯁꯦ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯐꯅꯦꯛ ꯐꯥꯎꯕ ꯁꯨꯔꯝꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧ ꯇꯝꯕꯗꯣ ꯉꯝꯂꯣꯏꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯔꯥꯙꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯙꯦꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯏꯄꯥꯛꯄꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ ꯃꯍꯥꯛꯁꯨ ꯃꯃꯥꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛꯇꯃꯛ ꯄꯨꯔꯛꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯄꯥꯛꯄꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯃꯈꯣꯏꯅ ꯁꯤꯡꯖꯨ ꯃꯊꯦꯜ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯅ ꯇꯣꯠꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯤ ꯃꯥꯏꯄꯥꯛꯄꯤꯗꯤ ꯃꯤꯌꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨꯗꯒꯤ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯍꯧꯅꯕ ꯍꯥꯏꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥ ꯈꯔ ꯑꯃꯅ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯂꯣꯟꯅ ꯆꯦꯔꯣꯜ ꯇꯧꯔꯛꯏ ꯏꯇꯥ ꯌꯦꯡꯉꯨꯅꯦ ꯇꯨ ꯏꯇꯥ ꯃꯥꯏꯄꯥꯛꯄꯤꯁꯤꯅ ꯆꯥꯔꯤꯕ ꯈꯨꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯆꯥꯕ ꯊꯛꯄ ꯐꯪꯖꯗꯕ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯁ ꯃꯈꯨꯠ ꯃꯁꯥꯒꯁꯦ ꯄꯨꯡꯇꯩ ꯍꯦꯛ ꯇꯩꯔꯒ ꯊꯨꯀꯨꯠꯆꯕ ꯑꯃ ꯌꯥꯎꯁꯜꯂꯛꯏ ꯑꯩ ꯁꯤꯡꯖꯨꯁꯦ ꯆꯥꯔꯣꯏꯗ ꯏꯇꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯁ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯗꯤꯅꯦ ꯁꯤꯡꯖꯨꯁꯦ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯑꯩ ꯆꯥꯒꯗꯕ ꯇꯜꯂꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯇꯥ ꯃꯈꯩꯁꯦ ꯃꯥꯗꯧꯅ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯌꯨꯝ ꯃꯀꯩ ꯍꯥꯏꯔꯦ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯅꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯃꯥꯒ ꯄꯨꯟꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯏꯇꯥ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯃꯥꯏꯄꯥꯛꯄꯤꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯅꯔꯤꯕ ꯑꯗꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯪꯍꯧꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯍꯧꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯨꯞꯆꯤꯟꯗꯨꯅ ꯆꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯏꯄꯥꯛꯄꯤꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯤꯡꯖු ꯇꯣꯠꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯉꯥꯔꯤ ꯑꯉꯥꯟꯕ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯤꯒꯤ ꯉꯥꯔꯤꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛꯀ ꯆꯥꯁꯤꯀꯣ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯉꯥꯔꯤ ꯑꯉꯥꯟꯕꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ ꯑꯁ ꯏꯇꯥ ꯃꯌꯥꯝ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯁꯤꯡꯖු ꯐꯥꯎꯕ ꯆꯥꯕ ꯍꯪꯒꯣꯏꯗꯅ ꯀꯩꯝꯇ ꯆꯥꯖꯗ꯭ꯔꯕꯅꯤ ꯑꯗꯨ ꯏꯇꯥ ꯅꯈꯣꯏꯅ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯇꯨꯡꯗꯗꯤꯅꯦ ꯃꯥꯏꯄꯥꯛꯄꯤꯕꯨ ꯍꯦꯛ ꯌꯥꯎꯔꯕ ꯑꯩꯅꯦ ꯀꯩꯝꯇ ꯆꯥꯅ ꯊꯛꯅꯕꯒ ꯌꯥꯎꯖꯔꯣꯏ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩ ꯏꯇꯥ ꯍꯣ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯏꯟꯗꯣꯝꯆꯥ ꯔꯥꯙꯦꯗꯨꯁꯨ ꯌꯨꯝꯄꯣꯠ ꯇꯥꯟꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯃꯥ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯨꯗꯨꯞ 10 ꯍꯦꯜꯂꯕ ꯀꯩꯅꯣꯝ ꯇꯧꯏ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯍꯣꯡꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅꯇ ꯂꯩꯈꯤ